Security force commando adagi ARB CRP pumnamak mafamsida leibibadagi koi hale leire hoji angangai school kare amam chattan thabainga khagadi chatpa hore akhoi haurakpadagi su chende mafamsida adum lei mayamna channagraga akhoi khatang lei hobanina khara nungdang jorakpada akiba budi phaw kemda leiruba mapanda chenaruba mai marin ta leinaruba kangpudi anamana laknare ado khara amani adum angang chenba khotpa ama di laknadri Manipur thokliba irang asina Jiribam gi Leingangpokpi khulda tha kharagi mamangda thokhaningdaba thokdok kaya thokpadagi mafam maduda leiba Khunja kaya lanjenlaki khunnaduda state force amadi central force ki akanba section thorangna ngasidi Lanjenluraba Khunja sing tapna magi yumda hanjinnaba hourakle Yum² humbu mangarom khunda ba khul aduda ayamba yum singi miyoi sing masa gi yumda hanjillaklabasu Ahenna Security kharaga pibiduna maning tamna akiba leitana hanagum tatok tasin yahaningbagi apambasu leihori amda daki kina nongmai kapthar khona tawbaduga kibadagi khoilana turen wangse lalaga chatle lakina gari lipke mama hangbi ba adu leiyure khoi loine family punama khoi lekai mayam su loine kwa adagi hojiti kitang yang ne bharakpadagi security force commando adagi ARB CRP punama khaga mafamsida leibibadagi khoi hale leire hoji angangai school kare amam chattan thabainga khagadi chatpa hore ado nungdi nungaite lambi se aidi ki mafamje khoina mayai siga maitai tang leire sona su kuki mata leibani kuki lala chapanina aduna khoina haijaning badi kitang mafamsida security force henba biraga chatpa khotpada angangsing school chatok sinda khudong chaba tangdi helaning haidi akhoi ju jawi bagai dum chapa changang thinba se ki ba khara nungaite asite haijaning ahamba de chapa ngamamde ba hoji commando su leire kwa ARB su leire CRP su leire moi mayam leibadai de akhoi lambi je chatte ne ahamba de ngamamde ba chapa kwa admai tawna chapa khaga moi leibadagi de akhoi school angang chatle tuition chapa ko pa mai dam chatle sigai he namuk leheningi ne leheningi sinatraga di nungta tuition di thaba ngamde habdi tuition di nungtin school hala chatoi mina lambi halakpagi je thenga de khoi chatoi sin je nungaite ba ngalingei di chatle adum kitang thengdaraga di khoi je nungaite ana khadi hena leheni irang se hobadagi akhoi simai tawdana akhoi Leingangpokpi Khunja singse akhoi gi iskaino soroting bi school rekem adagi akhoi gi Bidanagar gi rekem dasu akhoi Khunja gi miyoi singe tongan na leirure ando irang se kitang kaino tawre kaino afare haigadra kai haidono khangde adu akhoi gi Leingangpokpi Khunja sida police ki outpost se aseijiga sia kaino commando team khara amsu leire adagi akhoi gi petrol pump dasu ARB su leire adagi CRP su Mohindroi gi mapada su CRP leire adagi Phaiton jingkhong da su CRP leire aduduna khoi su kitang safare aina khoi su halae aduga khoi Khunja gi oina di hoji kaino tawdise ayambadi loi halaknare khara budi leiri khara leiri se jum kaino ni moi se angang chenba khara adagi ahan ason ana adagi lairik tamba khotpa yawba angang sing adu khoi lambi se kitang safai haiba watani adu chathok chasin de khoi khudong jadabnina moi adumai tawraga leiri kemda khara di outpost la iba commando sing su ayuki adagi sandawairam pung 5-6 se asisu dum akhoi lekai patrolling chale aduga akhoi gi si makha khara haidaraga thong wang madasu akhoi hana wakhong da leiramba akhoi police sar Krishna wai gi team su adum ayuk nungdin adum pung 3 adum duty taraga le mayam punamak se hojigi sar Krishna wai su CRP su ARB su deidi commando leirabnina akhoi kitang ki bado kitang phadana akhoi su adum jumda leire akhoi haurakpadagi su chende mafamsida adum lei dum thadoga khun thadoga chatkibasu leite akhoi di leiba matamda awaba haibu mayamna channagraga akhoi khatang lei hobanina khara nungdang jorakpada akiba budi phawi adubu kasu thudokpadi tawgide ado mi areibadi libkemda leiruba mapanda chenaruba mai marin ta leinaruba kangpudi anamana laknare khara amani dum angang chenba khotpa ama di dum leinari adusu akhoi laknadri Shanti asum leiragadi makha tana mapanda leiba khara sisu akhoi su yaringei di puslaknaba honani do mayamna su mateng pangbiu aina mayamda hanjeri